Nang tago din na. Ma! Ma! Che! Ay kami tapos sa balo at naman eh. Haima, ibungo aduti soire. Hozima khongyan ba yagiroye. Kahino iche? Pambi singsigi makhongi leibakse khakha kanginge sida amuk yanthokpiyadi lebak manung lerambe singi sarusingdo nungsai mesana manil oina loi mangarni. Nong chutabagi mapung phajaba ngamdraba pambi singse amuke na phibam sokselakadoini. Handakti nong chu ek chude. Manga da dum le. Handakti soidanabudi churakadabdi male. Sese makhongda horiba napi singsideng pingthopiro. Makhongdi yankigumsiko. Nong churaktragasu pambida soalani. Nong churagasu makhong yalubadugi kanararoi. Nong na lebak singse amuk loi yisingkidoine. Sese khara pengamanga kanaba tawase. Che! Haima, Che ka nang film din ne. ima hoi halaudriba. Hala kaudri. Asibu charaga wala madrane. Nangbu charaga wala bo. Wala eh. Loisa thorakpra. Doisa thore eh. Ado nangbo yumda dum layam yadro. Wadro nangbo. Wade kashu. Yambung aduda ay tawga ay siya Iche na yun da hausta nga kami ni. Makhong somba yade ay na. Makhong somba roy. Napi tangoy na pengani. Pengway bukan yambung. Sese, iche haigese. Lebak tawraga makhong human basina makhong somba kawidana. Pambi maraksidagi napi sengtokpabuna napi pengba kawi ko. Ado siya makong sumba yakirais na kayino. Yenguse. Pambi siga lebak si kansilibase. Lebak se ising na phajinbagi kansilibani ko. Masi tawduna makhong si hom hek la holubada. Lebak manungda lerambay singi sarusingdo manil oina loi paithokharni. Adudagidi pambi singse ising phangdadana siga dawriba. Oh, aduga dana ka pamidi singsaise. Adu khanggadawbani ko. Aikhoi miyoibadagi chingna pambi sanga thawai panba khudimakne hingbada ningsa hondaba yade chada thakdaba yade. Oh, adu ay da ikan mo khange. Kari kangi ba? Amin ising takpadi kamay thama daga haibay khange. Hayune nangna khangido chumbra yangseba. Okay na pambida ising kasabi dana dumoy na di moy maradun chinta tham diba. Yam kangi ni ako isan siya. Ado ije lebak slam do di pambi singsilera moy ko. Pambi da nate lebak sina leramdradi malem lebak sigi matengna mangoda saidang dona hinglibay khoi pumnamak amata leramlaroi. Nungsidra malem ima se taibung mapuna thawai pamba khutimakne hingnanabagidamakta tongan ba mafam kya sembiduna aikhoi bu malem sigi mapal tanghanbiramlibani ko. Yenguse lao. Aikhoina art haina khangnaba matum taba malem leikoi pungse masigi saruksingda ising ipak irel achoba singbu osin haina khangnaduna leiri. Aduga kangfalamgi saruksing amasung nungsigi kuyomsing na kupsinduna leiriba solar system asida art haibasigi pungtong tonganba matik mayai kaya sina aikhoi bu ngasi phawba hinghalibani ko.
ꯇꯔꯦꯠ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯀꯪꯐꯥꯜ ꯂꯝꯒꯤ ꯀꯟꯇꯤꯅꯦꯟꯠꯁꯤꯡꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯕꯨꯡꯉꯣ꯫ ꯀꯟꯇꯤꯅꯦꯟ ꯇꯔꯦꯠꯇꯨꯒꯤ ꯃꯃꯤꯡꯗꯤ ꯑꯍꯥꯟꯕꯗ ꯑꯦꯁꯤꯌꯥ ꯀꯟꯇꯤꯅꯦꯟ, ꯑꯅꯤꯁꯨꯕꯗ ꯌꯨꯔꯣꯞ ꯀꯟꯇꯤꯅꯦꯟ, ꯑꯍꯨꯝꯁꯨꯕꯗ ꯑꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟ, ꯃꯔꯤꯁꯨꯕꯗ ꯑꯋꯥꯡ ꯑꯃꯦꯔꯤꯀꯥ ꯀꯟꯇꯤꯅꯦꯟ, ꯃꯉꯥꯁꯨꯕꯗ ꯈꯥ ꯑꯃꯦꯔꯤꯀꯥ ꯀꯟꯇꯤꯅꯦꯟ, ꯇꯔꯨꯛꯁꯨꯕꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯀꯟꯇꯤꯅꯦꯟ, ꯇꯔꯦꯠꯁꯨꯕꯗ ꯑꯦꯟꯇꯥꯔꯛꯇꯤꯀꯥ ꯀꯟꯇꯤꯅꯦꯟ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤꯀꯣ꯫ ꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯈꯥꯏꯗꯣꯛꯄꯗ ꯀꯟꯇꯤꯅꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯣꯁꯤꯟꯁꯤꯡꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤꯀꯣ꯫ ꯑꯣꯁꯤꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩ꯫ ꯃꯥꯂꯦꯝꯒꯤ ꯀꯪꯐꯥꯜ ꯂꯝꯒꯤ ꯑꯋꯥꯡꯕꯕꯨꯁꯨ ꯑꯗꯨꯒ ꯑꯣꯁꯤꯟꯒꯤ ꯏꯁꯤꯡ ꯏꯔꯣꯜ ꯅꯨꯡꯗꯨꯒꯤ ꯂꯨꯊꯈꯤꯕꯗꯨꯕꯨꯁꯨ ꯁꯤ ꯂꯦꯚꯦꯜꯗꯒꯤ ꯍꯥꯏꯕꯗꯤ ꯏꯄꯥꯛ ꯏꯔꯦꯜ ꯏꯃꯥꯏꯗꯒꯤ ꯂꯦꯞꯄꯤꯀꯣ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯂꯦꯚꯦꯜꯁꯤꯅ ꯃꯊꯛ ꯃꯈꯥ ꯑꯅꯤꯒꯤ 0 ꯄꯣꯏꯟꯠ ꯇꯥꯔꯅꯤꯀꯣ꯫ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯈꯪꯒꯗꯕꯅꯤꯀꯣ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯐꯝꯁꯤ ꯀꯗꯥꯏꯋꯥꯏꯅꯤ ꯍꯥꯏꯕ? ꯏꯁ ꯏꯔꯥꯏ ꯂꯥꯏꯕꯗꯨꯕꯨ ꯍꯤꯃꯥꯂꯌꯥꯒꯤ ꯑꯦꯚꯔꯦꯁ ꯆꯤꯡꯗꯣꯜꯅꯤꯅꯦ꯫ ꯆꯨꯝꯃꯦ꯫ ꯑꯗꯨꯒ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯀꯤ ꯑꯋꯥꯡꯕꯁꯤꯅ ꯁꯤ ꯂꯦꯚꯦꯜꯗꯒꯤ ꯃꯤꯇꯔ 9,994ꯅꯤꯀꯣ꯫ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯏꯔꯣ ꯇꯥꯗ꯭ꯔꯤꯔꯣ? ꯀꯩ ꯈꯜꯂꯤꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯇꯥꯏꯌꯦ, ꯀꯩꯅꯣ ꯁꯨꯝ ꯈꯟꯕꯅꯤꯗ꯫ ꯀꯩ ꯈꯜꯂꯤꯕ? ꯉꯁꯥꯏ ꯀꯟꯇꯤꯅꯦꯟ ꯇꯔꯦꯠ ꯂꯩ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯂꯩꯁꯤꯅ ꯀꯔꯝꯕ ꯀꯟꯇꯤꯅꯦꯟꯇ ꯑꯣꯏꯗꯣꯏꯅꯣ? ꯉꯁꯥꯏ ꯑꯦꯁꯤꯌꯥ ꯀꯟꯇꯤꯅꯦꯟ ꯍꯥꯏꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯂꯩꯔꯤꯁꯦ꯫ ꯑꯦꯁꯤꯌꯥ ꯀꯟꯇꯤꯅꯦꯟꯁꯦ ꯌꯥꯝ ꯆꯥꯎꯋꯤ꯫ ꯀꯟꯇꯤꯅꯦꯟ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯁꯤꯌꯥ ꯀꯟꯇꯤꯅꯦꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯎ ꯆꯥꯎꯋꯤꯀꯣ꯫ ꯑꯗꯨꯒ ꯑꯦꯁꯤꯌꯥ ꯀꯟꯇꯤꯅꯦꯟꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕꯗꯅ ꯌꯨꯔꯣꯞ ꯀꯟꯇꯤꯅꯦꯟ ꯂꯩ꯫ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯌꯨꯔꯣꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯨꯔꯥꯜ ꯃꯥꯎꯟꯇꯦꯟ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯁꯤ ꯂꯩꯗꯨꯅ ꯀꯟꯇꯤꯅꯦꯟ ꯑꯅꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯟꯇꯤꯅꯦꯟ ꯑꯅꯤꯁꯤꯒꯤ ꯀꯪꯐꯥꯜ ꯂꯝꯒꯤ ꯁꯔꯨꯛꯁꯤꯗꯤ ꯏꯁꯝ ꯁꯝꯅꯕꯅ ꯌꯨꯔꯥꯁꯤꯌꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩꯌꯦꯕ꯫ ꯁꯤꯒꯤ ꯑꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯁꯤꯁꯨ ꯄꯥꯛ ꯆꯥꯎꯕꯗ ꯑꯦꯁꯤꯌꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯑꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟ ꯑꯁꯤ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ, ꯏꯀ꯭ꯋꯦꯇꯔ ꯑꯃꯁꯨꯡ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯇ꯭ꯔꯣꯄꯤꯀꯣꯟ ꯑꯍꯨꯝꯅ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯁꯣꯝꯒꯤ ꯑꯋꯥꯡ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯈꯥ ꯑꯃꯦꯔꯤꯀꯥ ꯑꯅꯤꯁꯦ ꯏꯁꯃꯨꯊ ꯑꯣꯐ ꯄꯅꯥꯃꯥ ꯍꯥꯏꯕꯁꯤꯅ ꯈꯥꯏꯗꯣꯛꯏꯀꯣ꯫ ꯑꯋꯥꯡ ꯑꯃꯦꯔꯤꯀꯥ ꯑꯔꯊꯀꯤ ꯑꯋꯥꯡ ꯊꯪꯕ ꯍꯦꯃꯤꯁꯐꯤꯌꯔꯗ ꯂꯩ, ꯑꯗꯨꯒ ꯈꯥ ꯑꯃꯦꯔꯤꯀꯥ ꯑꯔꯊꯀꯤ ꯈꯥ ꯊꯪꯕ ꯍꯦꯃꯤꯁꯐꯤꯌꯔꯗ ꯂꯩ꯫ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇꯤꯅꯦꯟꯁꯤꯅ ꯀꯟꯇꯤꯅꯦꯟ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯏ꯫ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯀꯟꯇꯤꯅꯦꯟ ꯑꯁꯤ ꯑꯔꯊꯀꯤ ꯈꯥꯔꯣꯝ ꯊꯪꯕ ꯍꯦꯃꯤꯁꯐꯤꯌꯔꯗ ꯂꯩ꯫ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯀꯟꯇꯤꯅꯦꯟ ꯑꯁꯤ ꯁꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕꯒꯤꯗꯃꯛꯇ ꯑꯥꯏꯂꯦꯟ ꯀꯟꯇꯤꯅꯦꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯌꯦꯡꯉꯨꯇꯨ, ꯁꯤꯒꯤ ꯑꯔꯊꯀꯤ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯥ ꯃꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇꯤꯅꯦꯟꯁꯦ ꯁꯤꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯂꯩꯔꯤꯕ ꯑꯔꯊꯀꯤ ꯈꯥ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯟꯇꯤꯅꯦꯟꯁꯤꯕꯨꯅ ꯑꯦꯟꯇꯥꯔꯛꯇꯤꯀꯥ ꯀꯧꯏꯀꯣ꯫ ꯑꯔꯊꯀꯤ ꯀꯪꯐꯥꯜꯒꯤ ꯂꯝꯁꯦ ꯃꯑꯣꯡ ꯃꯇꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯜ 3 ꯊꯣꯛꯅꯁꯨ ꯈꯥꯏꯗꯣꯛꯏꯀꯣ꯫ ꯀꯔꯤ ꯃꯈꯜꯅꯣ? ꯑꯗꯨꯕꯨꯔꯣ, ꯑꯍꯥꯟꯕꯗ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯂꯝ ꯍꯥꯏꯕꯗꯤ ꯃꯥꯎꯟꯇꯦꯟ, ꯑꯅꯤꯁꯨꯕꯗ ꯑꯇꯣꯡꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯇ꯭ꯌꯨ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯅꯦꯝꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝ ꯄ꯭ꯂꯦꯟ ꯀꯧꯏꯀꯣ꯫ ꯁꯦ ꯍꯥꯏꯗ꯭ꯔꯣꯁꯐꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯒꯦꯁꯦ꯫ ꯁꯤꯒꯤ ꯁꯔꯨꯛꯄꯨ ꯑꯣꯁꯤꯟ ꯀꯧꯏꯀꯣ꯫ ꯑꯣꯁꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡ ꯇꯣꯉꯥꯜꯂꯤ꯫ ꯑꯍꯥꯟꯕꯗ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ, ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯁꯤꯟꯅꯤꯀꯣ꯫ ꯃꯊꯪꯗ ꯄꯦꯁꯤꯐꯤꯛꯀꯤ ꯇꯪꯈꯥꯏꯃꯨꯛ ꯆꯥꯎꯕ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟ, ꯑꯍꯨꯝꯁꯨꯕꯗ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ, ꯃꯔꯤꯁꯨꯕꯗ ꯑꯥꯔꯛꯇꯤꯛ ꯑꯣꯁꯤꯟ꯫ ꯅꯪ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯅꯤꯡꯗ꯭ꯔꯣ? ꯑꯥꯔꯊꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝꯁꯤꯡ ꯑꯁꯤꯕꯨ ꯑꯦꯠꯃꯣꯁꯐꯤꯌꯔ ꯀꯧꯏ꯫ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯑꯥꯔꯊꯀꯤ ꯂꯩꯃꯥꯏꯒꯤ ꯃꯊꯛꯇ ꯀꯤꯂꯣꯃꯤꯇꯔ 1,000,400 ꯁꯟꯗꯣꯛꯏ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯡꯁꯤꯠꯁꯤꯡꯗꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟ, ꯑꯣꯛꯁꯤꯖꯦꯟ, ꯍꯥꯏꯗ꯭ꯔꯣꯖꯦꯟ, ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯃꯁꯨꯡ ꯑꯥꯔꯒꯣꯟ ꯍꯥꯏꯔꯤꯕꯁꯤꯡꯁꯦ꯫ ꯑꯩꯈꯣꯏ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯍꯤꯡꯕꯗ ꯅꯤꯡꯁꯥ ꯍꯣꯟꯖꯤꯟꯕꯗ ꯑꯣꯛꯁꯤꯖꯦꯟ ꯍꯣꯟꯖꯤꯜꯂꯒ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯊꯥꯗꯣꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯀꯣ꯫ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟꯅ 100ꯒꯤ ꯃꯅꯨꯡꯗ 19 ꯌꯥꯎꯏ, ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟꯅ 100ꯒꯤ ꯃꯅꯨꯡꯗ 12 ꯌꯥꯎꯏ꯫ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯅ ꯑꯥꯔꯒꯣꯟ, ꯍꯥꯏꯗ꯭ꯔꯣꯖꯦꯟ, ꯍꯦꯂꯤꯌꯝ ꯑꯃꯁꯨꯡ ꯑꯣꯖꯣꯟ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯄꯨꯜꯂꯒ 100ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯗꯨꯅ ꯂꯩꯔꯤꯕ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯤꯕ ꯕꯥꯏꯑꯣꯁꯐꯤꯌꯔ ꯍꯥꯏꯕꯁꯤꯅ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯅꯦ, ꯏꯁꯤꯡꯒꯤ ꯁꯔꯨꯛꯅꯦ, ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯁꯔꯨꯛꯅꯦ, ꯑꯍꯨꯝꯁꯤꯅ ꯄꯨꯟꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯏꯁꯤꯡꯗꯁꯨ ꯀꯥ ꯍꯦꯟꯅ ꯂꯨꯊꯈꯤꯕ ꯃꯐꯝ ꯅꯠꯇꯕ, ꯑꯦꯠꯃꯣꯁꯐꯤꯌꯔꯗꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯈꯤꯕ ꯅꯠꯇꯕ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯀꯪꯐꯥꯜ ꯑꯍꯨꯝꯁꯤꯅ ꯄꯨꯟꯕ ꯁꯔꯨꯛꯁꯤꯡꯁꯤꯕꯨꯅꯤꯀꯣ꯫ ꯅꯪ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯈꯪꯉꯦ꯫ ꯃꯈꯥ ꯀꯣꯟꯅ ꯑꯃꯨꯛ ꯈꯪꯉꯣ꯫ ꯉꯁꯤꯒꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦꯕ꯫ ꯍꯣꯏ, ꯏꯃꯥ ꯍꯣꯏꯁꯨ ꯍꯜꯂꯛꯑꯃꯅꯤ꯫ ꯑꯩ ꯀꯥꯔꯝꯃꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯁꯤꯁꯦ꯫